Ukraine की फिवम यूरोप की टेंशन अमदी जेलेंस्की की मथक्ता तारिबा वासिंग शॉकिंग नि यूएस अमदी रशियाना अनौब पीस टॉक अमद चथदुना यानबगी फिवम द लाक्लिबा मसिना तुंगदा करी ओइदौरी मदुदी तुंगी वानी अदुबु हौजिक की ओइना यूनाइटेड स्टेट्स असे यूक्रेन अमदी यूरोप की ओइना योत्सिन बंगमदबा डाइजेस्ट तौबा यातबा अदुगुम मतांग अमा थोकनी यूएस अमदी रशिया की मरक्ता पीस टॉक तौखिबसे रियाता मसिदा जेलेंस्की अमदी यूरोप की लीडर अमा फाउबा यावहनखिदे मसिना लाक्लिबा रिएक्शन खरदि हानगी यूक्रेन की डिप्लोमेट अमना हाइदी यूएस अमदी यूक्रेन की ताइसिंग तपना तपना सेगाइबा होरकले वर्ल्ड न्यूज नंबर 2 दा यूएस न मखोइगी ट्रूप्सिंग सेंट्रल अमदी ईस्टर्न यूरोप तगी चिंगथोक्तुना हंदुना पुखिबि याइसिनी नंबर 3 दा ब्राजील की प्रेसिडेंट लुला न फोंदोखी जर्मन द वीपन अमा फाउबा सेल तौरोय मदुना रशिया की मी सीगनी हालुगनी मदु अखोइ पापति नंबर 4 दा रशिया अमदी यूनाइटेड स्टेट्स हंदक की मतंग सिदगी हिस्ट्री अमा तपना तपना इबा हौदोरिब्रा एक्सपर्ट सिंगना हंगली नंबर 5 G20 country singna Russia mati US na hadak Riyadh Saudi Arab ta chathaki pa peace talk asibu welcome tauki Lavrov Russian foreign minister na haiki number 6 Russia da thamkiba western sanction leiraga su Russia ki hena kana bu ui haikre Putin na hadak talk asigi matung da sanction sing phukpagi chance lei American companies kaya Russia da hanna changduna open tawraba yai number 7 the Donald Trump na haikre Zelensky thoina important natte meeting tawbugi tamakta mabu dictator ni su haiki masida Zelensky mai takat pham leikite amasung bana madugi counter attack tawki amasung European Union na su madupu tanin da tawrakhi Number 8 France की President Emmanuel Macron na haikre European Union da wafam amat thamkre United States hojik side loba hokre Ukraine dagi khut thare aduna Europe masana ngak chapagi damakta massive defense plan semdaba yadre Number next European Union amadi Ukraine pulaga Russia amadi US ki against the front ama hangbagi hotnarakpa horakle amasung hotna tawri pra haibasi wahangsu oiri German gi side tagi United States ta 310 tawba horakle German gi foreign minister Annalena Baerbock nangasi haiki US na liberal democracies ngakpada failure oipa masi ki price pi batagani Chakthek pada kaabada loire Europe ki kanglup sing ase US amadi Russia gata tok chathaki ba amadi European Union amadi Ukraine bu exclude toramagi Donald Trump the European Union ki pressure pi bada hesitate toroi haina France ki foreign minister asina makha taki amrom the Trump ki representative sing na hairi Ukraine ki president Volodymyr Zelensky Ukraine thadokani haibagi asa thamli Masigi point sing asidagi phajana khangba ngambi Ukraine ki game loire haipa US Ukraine machin manau gupna leirambani mateng tawnaram adubu Donald Trump hek lakpadagi kauraga langthorakpani haipi yai Trump ki maningda Elon Musk khoigumba khara laikri Zelensky khoigi masina pera karakpani haujik Zelensky amadi Trump ani ase amana amada hunnaduna athiba wangang bahunakre Donald Trump Ukraine ki ta problem oibanate marks inter world ki problem ni haibasu yai tarif ko hengat anduna Gaza dagi Palestinian sing tanthor kani haiduna marks si discussion ge chaupa matang ma oiri bane President Zelensky na Trump ki matangda interview amada sumna haikre madri Trump na magi maramda oidaba kaya ngangduna sadokpani adugi video tu release to mayam yengna khare adugi matungda US ki Vice President na Zelensky da dhamak toraki nangna haiki wasing asi US ki President amada masi khantadaba kaino amasung masina tungdana onda yamna bera lakani haiduna masi ki matungda Donald Trump na sanglaba tweet amada Zelensky bu phajana nekhairaki khungat pa yadaba makai masigi ahan line da Trump da iraki mai paklaba successful oirba comedian Volodymyr Zelensky ki sarkar laina Ukraine da America na $350 billion use to kibase masi yamnak ningam da wafamni aduga masi adugumba war ki tamakti use to kibani US na ngamba su ya hek yaroi da ba masung loi basu ya hek lai roi da ba masi ga loina masi mong chada pu wara mani kana gi su kana ta pa ai na masi pu loi na basin bare
ꯃꯁꯤꯒꯤ ꯏꯔꯣꯏꯅꯅ ꯌꯨꯔꯣꯞꯇꯁꯨ ꯌꯨꯑꯦꯁꯅ $200 billion ꯈꯔꯆꯥꯁꯨ ꯇꯧꯈꯤ ꯑꯗꯨꯒ ꯌꯨꯀ꯭ꯔꯦꯟꯗ ꯆꯠꯈꯤꯕ ꯄꯩꯁꯥ ꯑꯗꯨꯒꯤ ꯈꯥꯏꯄꯣꯛ ꯑꯃ ꯃꯤꯁꯤꯡ ꯑꯣꯏꯔꯤ ꯃꯗꯨꯒꯤ ꯄꯩꯁꯥꯗꯨ ꯀꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯪꯂꯛꯈꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯋꯥꯗꯤ ꯖꯦꯂꯦꯟꯁꯀꯤꯕꯨ ꯗꯤꯛꯇꯦꯇꯔꯒꯨꯝꯅ ꯏꯂꯦꯛꯁꯟ ꯇꯧꯗꯨꯅ ꯄꯥꯟꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯈꯤ ꯃꯥꯒꯤ ꯋꯥꯐꯝꯁꯦ ꯉꯔꯥꯡꯗꯒꯤ ꯇ꯭ꯔꯦꯟ ꯑꯣꯏꯔꯤ ꯗꯣꯅꯥꯜड ꯇ꯭ꯔꯝꯞꯀꯤ ꯇ꯭ꯋꯤꯠ ꯑꯁꯦ ꯇ꯭ꯔꯝꯞꯀꯤ ꯋꯥ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯤꯁꯤꯡ ꯄꯦꯟꯅꯗꯦ ꯌꯨꯔꯣꯞ ꯄꯦꯟꯅꯗꯦ ꯑꯃꯁꯨꯡ ꯋꯥꯍꯪ ꯀꯌꯥ ꯂꯥꯛꯈꯤ ꯇ꯭ꯔꯝꯞꯄꯨ ꯔꯁꯤꯌꯥꯟꯅꯤ ꯍꯥꯏꯕ ꯌꯧꯈ꯭ꯔꯦ ꯇ꯭ꯔꯝꯞꯀꯤ ꯐꯣꯇꯣꯗꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯥꯔꯃꯤꯁꯤꯡꯅ ꯐꯣꯇꯣ ꯃꯩ ꯊꯥꯗꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯀ꯭ꯔꯦꯝꯂꯤꯟ ꯔꯁꯤꯌꯥꯁꯨ ꯁꯣꯛꯀꯤꯡꯅꯤ ꯃꯈꯣꯏꯅ ꯊꯥꯖꯔꯨꯗꯕꯅꯤ ꯃꯗꯨꯗꯤ ꯇ꯭ꯔꯝꯞꯅ ꯇꯧꯊꯣꯔꯛꯂꯤꯁꯦ ꯃꯈꯣꯏꯅ ꯈꯜꯂꯨꯗꯕꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯈꯟꯕ ꯄꯨꯝꯅꯃꯛ ꯇ꯭ꯔꯝꯞꯅ ꯍꯦꯛꯇ ꯌꯥꯊꯣꯔꯛꯄꯒꯨꯝ ꯇꯧꯔꯦ ꯔꯁꯤꯌꯥꯒꯤ ꯖꯣꯏ ꯑꯣꯏꯕꯒꯤ ꯋꯥꯗ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯌꯨꯔꯣꯞ ꯈꯪꯈ꯭ꯔꯦ ꯌꯨꯑꯦꯁ ꯌꯨꯀ꯭ꯔꯦꯟꯗꯒꯤ ꯂꯥꯞꯇꯨꯅ ꯆꯠꯂꯦ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯌꯨꯔꯣꯞ ꯈꯟꯅꯔꯤ 30,000 ꯐꯣꯔꯁ ꯌꯨꯀ꯭ꯔꯦꯟꯗ ꯊꯥꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯄꯨꯟꯁꯤꯟꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯈ꯭ꯔꯦ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯁꯦ ꯄꯨꯟꯁꯤꯜꯂꯒ ꯌꯨꯀ꯭ꯔꯦꯟ ꯁꯦꯞ ꯇꯧꯕꯒꯤ ꯌꯨꯑꯦꯁ ꯆꯠꯈ꯭ꯔꯁꯨ ꯆꯠꯈꯤꯁꯅꯣ ꯌꯨꯑꯦꯁꯀ ꯊꯤꯅꯔꯁꯨ ꯊꯤꯔꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯏ ꯑꯃ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯂꯦꯞꯄ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯃꯔꯣꯝꯗ ꯏꯂꯣꯟ ꯃꯥꯛꯁꯅ ꯍꯥꯏꯈꯤ ꯖꯦꯂꯦꯟꯁꯀꯤꯒꯤ ꯃꯔꯝꯅ ꯑꯃꯦꯔꯤꯀꯟ ꯔꯤꯄꯣꯔꯇꯔ ꯌꯨꯀ꯭ꯔꯦꯟꯗ ꯁꯤꯈꯤ ꯃꯁꯤ ꯖꯦꯂꯦꯟꯁꯀꯤꯗ ꯃꯔꯥꯜ ꯃꯍꯥꯛꯅ ꯊꯣꯡꯒꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯌꯨꯑꯦꯁꯀꯤ ꯀꯥꯡꯂꯨꯞ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯀꯥꯡꯂꯨꯞꯀꯤ ꯃꯔꯛꯇ ꯑꯦꯒꯦꯟꯁꯅꯤ ꯐꯨꯜ ꯑꯦꯒꯦꯟꯁ ꯑꯣꯏꯅꯔꯦ ꯏꯂꯣꯟ ꯃꯥꯛꯁꯀꯤ ꯁ꯭ꯇꯔꯂꯤꯡ ꯑꯁꯦ ꯌꯨꯀ꯭ꯔꯦꯟꯒꯤ ꯐꯣꯔꯁꯅ ꯌꯨꯁ ꯇꯧꯔꯤꯕꯅꯤ ꯃꯁꯤ ꯊꯤꯡꯈ꯭ꯔꯒꯗꯤ ꯋꯥꯔꯁꯦ ꯏꯖꯤꯂꯤ ꯔꯁꯤꯌꯥꯒꯤ ꯃꯥꯡꯗ ꯂꯣꯁ ꯑꯣꯏꯅꯤ ꯃꯁꯤꯒꯤ ꯑꯀꯤꯕ ꯑꯃꯁꯨ ꯌꯨꯀ꯭ꯔꯦꯟ ꯐꯣꯔꯁꯇ ꯆꯪꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯁꯤꯅ ꯂꯣꯏꯗ꯭ꯔꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯒ꯭ꯔꯦꯟꯁ ꯃꯤꯟꯁ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯤꯁꯤꯡ ꯌꯨꯑꯦꯁꯇ ꯆꯪꯕ ꯌꯥꯗꯨꯅ ꯃꯗꯨꯗ ꯂꯩꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯩ ꯃꯗꯨꯒꯤ ꯀꯟꯗꯤꯁꯟ ꯑꯁꯨ ꯗꯣꯅꯥꯜड ꯇ꯭ꯔꯝꯞꯇ ꯍꯧꯖꯤꯛ ꯕꯦꯟ ꯇꯧꯁꯤꯟꯈ꯭ꯔꯦ ꯃꯗꯨꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯤꯁꯤꯡ ꯌꯨꯑꯦꯁꯇ ꯍꯧꯖꯤꯛ ꯆꯪꯂꯛꯇꯨꯅ ꯂꯩꯕ ꯌꯥꯔꯣꯏ ꯁꯤꯅꯤ ꯆꯦꯜꯂꯛꯄ ꯃꯥꯏꯒ꯭ꯔꯦꯟꯁꯤꯡ ꯔꯁꯤꯌꯥꯗꯤ ꯍꯔꯥꯎꯔꯦ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯃꯈꯣꯏꯒꯤ ꯐ꯭रीꯖ ꯑꯣꯏꯔꯕ ꯑꯦꯁꯦꯠꯁ ꯌꯨꯔꯣꯞꯇꯁꯨ ꯀꯌꯥ ꯂꯩꯈ꯭ꯔꯦ ꯑꯃꯁꯨꯡ ꯌꯨꯑꯦꯁꯇꯁꯨ ꯀꯌꯥ ꯂꯩꯔꯤ ꯃꯗꯨꯁꯤꯡꯗꯨ ꯗꯣꯅꯥꯜड ꯇ꯭ꯔꯝꯞꯀ ꯂꯣꯟꯅꯔꯒ ꯊꯥꯗꯣꯛꯍꯟꯗꯧꯔꯤ ꯃꯗꯨ ꯕꯤꯂꯤꯌꯟ ꯗꯣꯂꯔꯒꯤ ꯋꯥꯅꯤ ꯔꯁꯤꯌꯥꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯗꯤꯃꯤꯇ꯭ꯔꯤ ꯄꯦꯁꯀꯣꯞꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯃꯗꯨꯗꯤ ꯏꯂꯦꯛꯁꯟ ꯇꯥꯏꯝ ꯂꯣꯏꯔꯒꯏꯂꯦꯛꯁꯟ ꯇꯧꯗꯅ ꯐꯝꯗꯨꯅ ꯃꯍꯥꯛꯁꯤ ꯄ꯭ꯔꯦꯁꯤꯗꯦꯟꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯖꯦꯂꯦꯟꯁꯀꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯖꯍꯧ ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯂꯩꯕꯥꯛꯁꯨ ꯅꯪꯒꯤ ꯅꯈꯨꯠꯇꯒꯤ ꯆꯠꯈ꯭ꯔꯒꯅꯤ ꯍꯥꯏꯔꯤ ꯖꯦꯂꯦꯟꯁꯀꯤꯒꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯑꯋꯥꯕꯒꯤ ꯑꯋꯥꯕꯇꯅꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯇꯅꯤ ꯑꯃꯗꯤ ꯆꯣꯞꯄꯒꯤ ꯆꯣꯞꯄ ꯉꯥꯛꯇꯅꯤ ꯕꯦꯁ ꯀꯣꯃꯦꯗꯤꯌꯟ ꯑꯃ ꯑꯣꯏꯔꯒ ꯁꯛꯁꯦꯁꯐꯨꯜ ꯂꯤꯗꯔ ꯑꯃ ꯑꯣꯏꯔꯒ ꯀꯔꯤꯒꯤꯅꯣ ꯌꯨꯑꯦꯁꯅ ꯑꯁꯨꯛ ꯌꯥꯝꯕ ꯄꯩꯁꯥꯁꯦ ꯄꯤꯁꯜꯂꯨꯔꯤꯁꯦ ꯑꯗꯨꯒꯨꯝꯕ ꯋꯥꯔꯒꯤꯗꯃꯛ ꯃꯗꯨ ꯌꯨꯀ꯭ꯔꯦꯟꯅ ꯉꯝꯒꯗꯕꯁꯨ ꯂꯩꯇꯕ ꯑꯃꯗꯤ ꯃꯗꯨꯒꯤ ꯋꯥꯔ ꯑꯗꯨꯅ ꯂꯣꯏꯒꯗꯕꯁꯨ ꯂꯩꯇ꯭ꯔꯕ ꯌꯨꯁꯂꯦꯁ ꯃꯊꯧ ꯇꯥꯗꯕ ꯋꯥꯔꯅꯤ ꯑꯃꯁꯨꯡ ꯃꯁꯤꯗ ꯃꯤ ꯁꯤꯕ ꯅꯠꯇꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯁꯨꯛ ꯌꯥꯝ ꯐꯖꯔꯕ ꯍꯤꯁꯇꯣꯔꯤꯀꯦꯜ ꯃꯣꯅꯨꯃꯦꯟꯠꯁ ꯀꯌꯥ ꯍꯤꯁꯇꯣꯔꯤꯀꯦꯜ ꯄ꯭ꯂꯦꯁ ꯀꯌꯥ ꯃꯥꯡꯍꯟ ꯇꯥꯛꯍꯟꯗꯅ ꯂꯣꯏꯈꯤꯕ ꯑꯁꯤꯕꯨ ꯃꯁꯤ ꯀꯅꯥꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯈꯤꯕꯅꯤ ꯇ꯭ꯔꯝꯞꯅ ꯃꯁꯤꯅ ꯂꯣꯏꯗ꯭ꯔꯤ ꯖꯦꯂꯦꯟꯁꯀꯤꯕꯨ ꯌꯨꯀ꯭ꯔꯦꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯣꯁꯨ ꯍꯥꯏꯅꯔꯛꯂꯤ ꯑꯃꯔꯣꯝꯗ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯅ ꯑꯃꯨꯛꯀ 16th ꯅꯝꯕꯔ ꯁꯦꯡꯁꯟ ꯄꯦꯀꯦꯖ ꯑꯃꯒ ꯊꯣꯝꯖꯤꯜꯂꯛꯈ꯭ꯔꯦ ꯔꯁꯤꯌꯥꯗ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯅꯗꯤ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯕꯨ ꯊꯥꯗꯣꯛꯇꯦ ꯑꯃꯁꯨꯡ ꯊꯥꯕꯒꯤ ꯐꯤꯕꯝꯁꯨ ꯂꯩꯇꯦ ꯌꯨꯑꯦꯁ ꯁꯥꯏꯠ ꯂꯧꯈꯤꯕꯒꯤ ꯋꯥꯅꯤ ꯑꯃꯔꯣꯝꯗ ꯕ꯭ꯔꯤꯇꯦꯟꯅꯁꯨ ꯍꯥꯏꯔꯤ ꯃꯈꯣꯏꯒꯤ ꯑꯦꯗꯚꯥꯟꯁ ꯐꯥꯏꯇꯔ ꯖꯦꯠ ꯇꯥꯏꯐꯨꯟ ꯀꯧꯕ ꯑꯁꯦ ꯃꯁꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯇꯤꯌꯥꯗ ꯁꯦꯐꯇꯤꯒꯤꯗꯃꯛꯇ ꯄꯥꯏꯍꯟꯗꯨꯅ ꯊꯝꯒꯅꯤ ꯁꯤꯅꯤ ꯃꯤꯟꯁ ꯌꯨꯀ꯭ꯔꯦꯟꯕꯨ ꯉꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯕ꯭ꯔꯤꯇꯦꯟꯅ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯂꯤꯁꯦ ꯑꯃꯔꯣꯝꯗ ꯔꯁꯤꯌꯥꯒꯤ ꯁꯤꯖ꯭ꯋꯥꯟ ꯑꯣꯏꯜ ꯔꯤꯐꯥꯏꯅꯔꯤ ꯑꯁꯦ ꯌꯨꯀ꯭ꯔꯦꯟꯅ ꯑꯀꯟꯕ ꯗ꯭ꯔꯣꯟ ꯑꯃ ꯑꯦꯇꯥꯛ ꯇꯧꯈꯤ ꯁꯥꯊꯤꯅ ꯀꯟꯕ ꯗ꯭ꯔꯣꯟꯅꯤ ꯍꯥꯏꯔꯤ ꯑꯦꯛꯁꯄꯣꯖ ꯑꯣꯏꯈ꯭ꯔꯦ ꯃꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯗꯦꯃꯦꯖ ꯑꯣꯏꯈꯤꯕꯅ ꯔꯤꯐꯥꯏꯅꯔꯤ ꯑꯁꯤꯃꯛ ꯀ꯭ꯂꯣꯖ ꯇꯧꯔꯦ ꯐꯣꯔ ꯗ ꯇꯥꯏꯝ ꯕꯤꯡ ꯇꯥꯏꯝꯅ ꯑꯅꯧꯕ ꯆꯦꯟꯖ ꯀꯌꯥ ꯄꯨꯔꯛꯏ ꯍꯥꯏꯕꯁꯦ ꯑꯁꯦꯡꯕꯅꯤ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯌꯨꯑꯦꯁ ꯄꯨꯟꯕꯒꯤ ꯃꯑꯣꯡꯗ ꯆꯠꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯌꯨꯔꯣꯞ ꯑꯁꯤꯅ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯑꯦꯁꯀꯤ ꯑꯦꯒꯦꯟꯁꯇ ꯂꯦꯞꯇꯨꯅ ꯂꯩꯍꯧꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯂꯤ ꯁꯦꯀꯦꯟ ꯋꯥꯐꯝ ꯑꯃꯅ ꯃꯤꯗꯜ ꯏꯁꯀꯤꯅ ꯀꯔꯤ ꯑꯣꯏꯗꯧꯔꯤ ꯃꯁꯤꯗꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯌꯨꯑꯦꯁ ꯑꯁꯦ ꯈꯨꯠ ꯊꯥꯗꯣꯛꯇꯨꯅ ꯂꯥꯞꯇꯨꯅ ꯆꯠꯈ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤ ꯀꯌꯥꯅ ꯏꯁꯔꯥꯌꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯏꯁꯔꯥꯌꯦꯜꯒꯤ ꯃꯇꯦꯡꯗꯤ ꯄꯥꯡꯒꯅꯤ ꯑꯗꯨꯒ ꯌꯨꯑꯦꯁꯅꯁꯨ ꯃꯤꯗꯜ ꯏꯁꯀꯤ ꯃꯔꯝꯗꯗꯤ ꯏꯁꯔꯥꯌꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯃꯁꯤꯁꯨ ꯊꯥꯖꯩ ꯍꯧꯖꯤꯛ ꯀꯨꯝꯍꯩ ꯑꯁꯤ ꯅꯨꯡꯉꯥꯏꯔꯛꯀꯗꯧꯔꯤ ꯋꯥꯔꯜꯗ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯇ ꯄ꯭ꯔꯤꯊꯤꯕꯤꯗ ꯁꯨꯄꯔ ꯄꯥꯋꯔ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯌꯨꯑꯦꯁ ꯑꯃꯗꯤ ꯔꯁꯤꯌꯥ ꯄꯨꯟꯕꯒꯤ ꯍꯧꯔꯛꯂꯤꯕꯅꯤ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯁꯦꯝꯂꯛꯀꯗꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯆꯥꯏꯅꯥ ꯑꯁꯤꯅ ꯌꯨꯑꯦꯁꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯌꯦꯛꯅꯕꯅꯤꯗꯅ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯁꯤꯅ ꯂꯣꯏꯅꯃꯛꯇꯒꯤ ꯃꯥꯏ ꯄꯥꯛꯈꯠꯂꯛꯂꯤꯅꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯌꯨꯑꯦꯁ ꯃꯈꯥꯗ ꯏꯟꯊꯔꯒ ꯆꯠꯄ ꯍꯧꯔꯛꯂꯤꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯑꯃꯨꯛ ꯇꯥꯏꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯀꯥꯡꯂꯨꯞ ꯑꯃꯅ ꯁꯨꯝ ꯍꯥꯏꯅꯔꯤ